Maikei khangdana silakhiba coronavirus ki nungsidna mipum khudingmakpu masa masagi kada thonglon sinduna leinakhraba matam masida konthong wangma laluraga mayum yoba ngamhoudraba kayana makhoi makhoi gi thongal maikei tabu lapna yengjakhibadu yorakhi aisu iramdam manipurda corona gi tamthiraba laichat asibu malem gi mipum khudingmakna thak niknaringai sida aisu isagi yum yohongnaba haiduna thawai kubakta haptuna halaki isagi lamdamda angakpani covid-19 gi wakhalonsu isa kanbana misu kangadoribani isana laithok agana atoppa sunagadoribani laina asigi cheksil thorang oina miramdagi halakhiba singbu lengakna sinbiduna masagi yumda changdringaida community quarantine center singda numit 13 ni suksoi soidana lehanki Imphal dagi kilometer khara chatlaga leiba apikpa khungang amada pokpa oibana aisu aigi lekaiga khara naknaba school amada quarantine center oiduna maduda leiba horami yumda tholai haibadu mangai numit 13 ni yumgi miga unabasu yada atoppa miga su lapna leinahan sokna samnabasu yada ithanta wakhal laiman su oihalli karigumba aina covid-19 asi positive oiram lagana kamdauba ai ithanta wahang kaya su hangjai thakai mukti warabasu wana khangba tabani haina khanduna yamna khanjindana ai mafam aduda leiba hainanaba ithanta loina sinjarami aina leiriba ka aduda atoppa lamdagi halakpani haiba miyoi ahum amasu leirami chumnagi atai matamda lekminnaba chaminaba oiramlabadi phajana sakhang mai khangnaduna makhal mathel wari saramba yabani adubu makhoido coronavirus haiba mahakna mahik oina loina uhanduna akiba fauhan ki thamoida makhoina su foromgani engonda su makhoibu ubada nokphet toruba chimbalsu marks na khumjan bi khibana ubi khidabra haibadudi chap manana makhoisu marks aigumna upkhibana aisu khanghodre adubu hairaki amana nangi famungdo khara chathoga thaw atai matamda hairakpa oiramlabadi aisu mana adumna hairaklibodo sauba yai adubu matang adudadi aisu karisu khaluba yadre handokho chathokho naksilakanu haiba wahi singasina taibangi lonchat oidi khanbana aina di khara di lapnare khanbani adubu mana hena lapthok haningba male hoida karisu kaide aisu makhoiga yamna naksinaba su talli masi khanduna kharaga muk chingthokpadagidi maha karisu hairakidre lamsang lakpagi warubaga numittumadi ai adum nungaina marakta mikap thoktana tumthakre mafamduda leibado mafam adugi matik chana semgat sagat pidrabasu pukning kharadi lumba phauki yumga naknare khanbagi nongmanini leiragadi punsigi mathel amani khanduna aisu asum haina rakhi marini chanbagi ahingdo pung 13 makhaimuk taraba matam aduda aina hipna YouTube te video yengduna leirami aiga kaduda leiminariba singadu makhol mawa amata thoktana loina tumnakhre ichik-chiklaba ahingduda aina leiriba kadu khakta natte mafam adugi chek lawba khonjel ama faw takhidre loina tumnakhra male aisu tumlage thengle khanna tumdringaida isa sengdokluge haina toilet tamna isai tana chindasu khara ngangduna chatlame tanjana chadribasu mafamdo hek yaubaga maido pulap mutki ichikka chikpaga aisu ngaihaktangdi hainadaba faurami phone-dagi flashlight thalami maduga yauramdrabadi ai amuk hena hainaramloi adu fauba ai hansi kadai changsi kadai chapleptuna leirami atoppa mi amatang oirabasu laklamlabadi kharadi safagani haina khanjarami tanjaduda ikhang khangudana yamna nakna mapanda karigumba ama takhibagi jreng lawba makhol ama tholaklaga mi ama srot launa chatkhibagi makhol tabada ai samna chap yongki kanabu oirigaba asuk thenglaba hingsida ai ithanta khanjarami adugi sumathakta adugi jaga adudi mafam adugi khwaidagi kachin su oiribani ayuk nungthilgi matamda
ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯏꯁꯣꯡ ꯁꯣꯡꯅ ꯃꯤꯒ ꯆꯪꯅꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯣꯏꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨ ꯃꯤꯒꯤꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯒ ꯂꯤꯟ ꯀꯥꯡꯒꯨꯝꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯇꯥꯡ ꯆꯥꯅ ꯃꯩꯗꯨꯁꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯁꯤꯟꯕꯗꯒꯤ ꯑꯩ ꯅꯦ ꯍꯦꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ, ꯁꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯈꯟꯅ ꯑꯩ ꯏꯊꯟꯇ ꯈꯟꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯂꯩꯔꯒ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯩꯁꯨ ꯃꯨꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯆꯤꯛꯄꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯆꯤꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯂꯥꯎꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯩ ꯇꯥꯔꯝꯃꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯍꯣꯏ, ꯁꯦꯟꯇꯔ ꯑꯗꯨꯗ ꯅꯨꯄꯤꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯥꯏꯀꯩꯗꯤ ꯅꯨꯄꯥꯒ ꯄꯨꯟꯗꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯂꯩꯔꯝꯒꯗꯕ ꯂꯤꯟ ꯀꯥꯡ ꯅꯠꯇꯅ? ꯑꯩ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯀꯤꯔꯁꯨ ꯀꯤꯅ ꯋꯥꯈꯜꯅꯔ ꯑꯁꯦꯡꯕꯔ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩ ꯏꯊꯟꯇ ꯈꯜꯂꯤ꯫ ꯆꯨꯝꯗꯤ ꯆꯨꯝꯃꯤ, ꯃꯤ ꯑꯃꯗꯤ ꯀꯞꯄꯦ, ꯃꯤꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯀꯅꯥꯅꯣ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯑꯩ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯩꯅ ꯅꯛꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯎꯕ꯭ꯔꯥ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ? ꯑꯩꯉꯣꯟꯗ ꯈꯛꯇꯃꯛ ꯑꯁꯨꯝꯅ ꯊꯦꯡꯅꯍꯜꯂꯤꯕ꯭ꯔꯥ? ꯃꯈꯣꯏ ꯑꯇꯩꯗꯤ ꯑꯁꯨꯝꯅ ꯊꯦꯡꯅꯗꯕ ꯖꯥꯠꯂꯥ? ꯇꯁꯦꯡꯅ ꯑꯩꯕꯨ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯊꯦꯡꯅꯍꯜꯂꯕ꯭ꯔꯥ? ꯑꯩ ꯏꯊꯟꯇ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝꯅ ꯑꯊꯦꯡꯕꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯅꯕ ꯉꯟꯅ ꯇꯨꯝꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯈꯟꯕꯇꯅꯤ ꯋꯥꯈꯜꯗꯗꯤ ꯂꯥꯡꯇꯛꯅꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯍꯧꯗꯣꯛꯈꯤꯗꯦ꯫ ꯍꯧꯗꯣꯛꯂꯨꯔꯒ ꯀꯅꯥꯅ ꯊꯥꯖꯕꯤꯅꯤ, ꯀꯅꯥꯗ ꯇꯝꯂꯨꯅꯤ? ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇꯒ ꯁꯦꯒ ꯃꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯂꯩꯅꯩ꯫ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯂꯩꯃꯤꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯍꯥꯏꯐꯦꯠꯄꯨꯗꯤ ꯀꯧꯅꯩ, ꯑꯗꯨꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏ ꯑꯍꯨꯝꯗꯤ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯔꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯇꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯩꯅ ꯑꯍꯤꯡꯗ ꯇꯣꯏꯂꯦꯠ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯈꯛꯇ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯇꯩꯗꯤ ꯊꯦꯡꯅꯔꯝꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤꯅꯤ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯤꯉꯩ ꯑꯩꯅ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯦꯡꯈ꯭ꯔꯕꯅꯤ, ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯒ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯕꯗ ꯑꯩ ꯕꯦꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯤꯟ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯍꯦꯛ ꯊꯪꯅꯕꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ, ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯉꯜꯂꯤꯕꯅꯤꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯗꯤ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯩ ꯆꯤꯟ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯕꯦꯁꯤꯟꯗꯨꯗ ꯃꯥꯏ ꯇꯥꯔꯝꯃꯤ꯫ ꯅꯥꯀꯟꯗꯅ ꯊꯣꯡꯅꯥꯎꯗꯨ ꯂꯩ꯫ ꯑꯩ ꯃꯥꯏ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯟꯈꯤꯕ ꯎꯍꯧꯏ꯫ ꯑꯩ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯕꯗ ꯈꯪꯂꯛꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨ꯫ ꯏꯊꯟꯇ ꯂꯩꯔꯀꯥꯟꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯑꯩ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯀꯤꯔꯁꯨ ꯀꯤꯕ ꯈꯥꯡꯗꯨꯅ ꯆꯃꯝꯅꯔꯤꯕꯁꯦ ꯀꯣꯛꯅꯕ
ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯂꯒꯦ ꯈꯟꯅ ꯑꯩ ꯊꯣꯡꯅꯥꯎꯔꯣꯝꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯩꯗꯣ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯃꯄꯥꯟꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯇꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯑꯩꯅ ꯂꯥꯎꯔꯨꯏ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯏꯈꯠꯇꯨꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯡꯅꯥꯎꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕꯗ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯆꯪꯗꯅ ꯑꯗꯨꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯛꯈꯤ꯫ ꯏꯊꯟꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯈꯟꯖꯈꯤ, ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯑꯩꯕꯨ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯔꯥ? ꯑꯩꯕꯨ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯐꯦꯠ ꯍꯪꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯣꯔꯣꯅꯥꯕꯨꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯀꯤꯖꯩ꯫ ꯑꯩ ꯏꯊꯟꯇ ꯃꯑꯣꯟ ꯈꯟꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯉꯟꯇꯥꯅ ꯁꯦꯟꯇꯔꯗꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯑꯇꯩꯁꯤꯡꯅ ꯀ꯭ꯌꯨ ꯂꯦꯞꯂꯤꯕꯗꯨꯗ ꯑꯩꯁꯨ ꯆꯪꯂꯛꯄꯗꯨꯗ ꯃꯈꯣꯏ ꯈꯔ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯏꯠꯇ ꯂꯦꯞꯄꯤ ꯑꯃꯅ ꯍꯥꯏ, ꯐꯖꯅ ꯀꯗꯥꯏꯗꯅꯣꯃ ꯂꯩꯍꯟꯕꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯌꯨ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯅꯦ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯃꯀꯣꯛꯇꯒꯤ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯑꯣꯏꯔꯤꯗꯔꯥ ꯍꯥꯏꯅ ꯏꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯅꯍꯥꯟꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯨꯔꯤꯅꯤ, ꯑꯗꯨꯒ ꯃꯥ ꯑꯣꯏꯔꯝꯕꯗꯒꯤ ꯈꯔ ꯐꯩ꯫ ꯑꯩꯅ ꯏꯅꯦ ꯀꯕꯣꯛꯂꯩ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯑꯒ ꯂꯥꯛꯏꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯊꯦꯜꯗꯒꯤ ꯑꯐꯪ ꯑꯐꯪ ꯆꯥꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯀꯣ꯫ ꯅꯨꯄꯥ ꯈꯔꯅ ꯑꯃꯨꯛ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯒꯤ ꯋꯥꯔꯤꯅꯤꯗ, ꯅꯨꯃꯤꯗꯥꯡ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯗ ꯂꯥꯛꯑꯒ ꯂꯦꯛꯑꯦꯌꯦ, ꯑꯗꯨꯒꯤ ꯉꯥꯡꯅꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯄꯉꯥꯡꯗ ꯉꯥꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯗ ꯍꯥꯏꯁꯤ ꯑꯗꯥꯗ ꯍꯥꯏꯁꯤ, ꯑꯣꯊꯣꯔꯤꯇꯤꯅ ꯆꯦꯛꯁꯤꯟꯗꯦ ꯈꯣꯠꯆꯟꯗꯦ, ꯑꯩ ꯊꯣꯏꯅ ꯑꯃꯠꯇ ꯇꯥꯁꯜꯂꯨꯗ꯭ꯔꯦ꯫ ꯏꯅꯦ ꯀꯕꯣꯛꯂꯩ ꯑꯣꯏꯔꯦ꯫ ꯏꯅꯦ ꯀꯕꯣꯛꯂꯩ ꯑꯩꯈꯣꯏ ꯈꯨꯟꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯋꯥꯈꯜ ꯆꯣꯏꯈ꯭ꯔꯕꯤ ꯃꯤꯌꯥꯝꯅ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯗꯨꯗꯤ ꯅꯍꯥꯟ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥ ꯑꯣꯏꯔꯝꯃꯅꯤ꯫ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯑꯣꯏ ꯃꯄꯣꯛ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯩꯕ ꯅꯨꯡꯉꯥꯏꯒ ꯅꯨꯡꯉꯥꯏꯇꯦꯒ, ꯏꯟꯁꯥꯡ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯤ꯫ ꯃꯁꯥꯒꯤ ꯇꯨꯝꯅꯕ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯍꯥꯛꯀꯤꯗꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯑꯁꯨꯝꯅ ꯈꯜꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯇꯝꯅꯂꯥꯏꯅꯤ ꯈꯜꯂꯨꯕ ꯏꯅꯦ ꯀꯕꯣꯛꯂꯩꯗꯣ ꯉꯁꯤꯗꯤ ꯉꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯇꯧꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯋꯥ ꯌꯥꯝꯅ ꯄꯦꯠꯄ, ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗ꯭ꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯏꯁꯥꯗ ꯀꯔꯤꯁꯨ ꯂꯥꯏꯑꯣꯡ ꯎꯠꯇ꯭ꯔꯕꯁꯨ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯍꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯣꯔꯣꯅꯥ ꯅꯥꯔꯝꯂꯕ ꯑꯩꯕꯨꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯄꯤꯗꯨꯅ ꯂꯥꯌꯦꯡꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯤ ꯃꯥꯅ ꯅꯥꯔꯕꯗꯤ ꯀꯅꯥꯅ ꯈꯪꯕꯤꯅꯤ? ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯅꯍꯥꯟ ꯃꯈꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯑꯩꯅ ꯇꯝꯅꯂꯥꯏꯅꯤꯈꯜꯂꯨꯕ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯗꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯒꯅꯤꯁꯨ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯇꯊꯤ ꯆꯩꯔꯒ ꯑꯃꯨꯛ ꯇꯥꯟꯕꯤꯈꯤꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯅꯕꯤꯔꯒ ꯆꯠꯍꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯅ ꯍꯦꯛ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯑꯝꯗꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯃꯥꯅ ꯐꯥꯎꯖꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯅꯦ ꯀꯕꯣꯛꯂꯩꯕꯨ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯗ ꯊꯣꯛꯄ ꯍꯥꯏꯔꯤꯁꯤꯁꯨ ꯑꯔꯨꯕ ꯑꯃꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯊꯦꯡꯅꯔꯕꯗꯤ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯨ ꯑꯩ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯐꯥꯎ ꯊꯣꯛꯍꯟꯗꯅ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄ ꯆꯥꯅ ꯊꯛꯅꯕ ꯈꯔꯗꯣ ꯌꯣꯝꯁꯤꯜꯂꯒ
maithong tangkhai upsanduna mirak narak yengduna tumina tholakhi hathu hathu tawbada aigi phone su yauraktre pung kaya tarabano haibasu yenghodre phone yaudabadudi ai khut tekpaga chap manakhre hanjillaga lawba lakpasu ngamda phana koina ai marum amada laiduna ine kabok lay lakpa ngairami adubu ngaibu ngaisilaklabadi suklak lakti haibaduni sunglak bak hek lakhidre laktanaba haikibadugi oiraba jala tasengna la aroidaba jala ai ithanta khalli ahingdusu chikpa sum hengelai phone su yauda pungsu khangda aibu changla sirane aina khanjana na leiringaiduda sorot lauba kanagumba ama lakpagi makhol tabada aisu ine kabok lei oramlagani khanna leithoktuna yengbada ine kabok leidu makok maru ifa phagai segairaba manjunaraba phanek phiduga leptuna leirami aina wa haidringaida aibu ubada hairei karam kanda loini haige noigi banse inegi mataudu ubada ai mit ani se pirangna chot laurakpagum torakhi amuksu hairei ne kabok leina ware ne noigi banse loiba ngaibada sida lakpasu makhoi singsina lakanu panghaida haibagi aina tuminna asomdagi lakpa mi yumda lakjabasu yahande moi singse yam phatte nahan khaidi banda yumda chatlona koitan tanbado handakti yumsu chatpa yararoina thingise nokningdro makok yaudaba ngaktane mi wakhal yamna yaudabani moigi mayumda leigi haibasu nattaba inegi yumdi kadaidano ai tapna hangloi inena asidane haiduna aina thengnakiba mafam adomda khudombina thillaga ibungo lupa 10 khakta piyu ban loiraga kaithel chatlaga singbigi haina makuttu tingthorei mataudu urubada aigi fajinduna leiramba mitki pi marik khara mapan thokpa haurakhi pido khara taithoklaga aina puthoraklibadu piragena ine se haiduna haibata ngairi makha samthadringaida kanagumba amana aigi maida torch light kapsilaktuna kana no aduda leiribado haina laurakpaduda ai sat onthoklame nupa ama ni changsilaktuna nang sida leiba natro numidang athengba sida kamaina sida tholaga kaidoramino aikhoi quarantine authority gi mi ngaktani inese sida laise kainomta pijabiradi fadawni asi khaktani aina haiba nupa amana ine kabok leida onsinduna sida lakano hairaga amuk laabra ahingda tamnalai sai haise chalo swaida leiraga corona naningbra asi haiduna ine kabok leido chatkina ba hairami ai makhoigi wahi wata singdo tabada makhoida sauningba phauki aingonda amuk onsilaktuna nangna kaidowa amuk tholamino aina ine kabok leise nungaite kainoma pijage tawbani asibu kari pijadoino quarantine da leiriba nangna pijabasu yaroi chango hayengai sumaina tholakano ahingda mi khaisu loina lamdamnarani asumna hairamlaga atopa nupa amana aibu changkhro haina tansilakhi makhoi mapanda ine kabok leida lakna boy kari boy haihawi kabok lei angaubi nang quarantine tawdradi yararoi amuksu karemnana nokhibado ai tai ai khong thangjinma ngamkhide laptakna laurakhi engonda changone ai tapna changi laplapna amuk yenglubada ine kabok leido makhoina chalhan bikre aina puthokhiba mayomdo amuk pusalakpaduda upai leitana yengduna leihawi